Kangpokpi district ki manung chana leiba Makui Khul da gelaw furup oidiba liangmai furup na namna khunda leita aduna leidei. Hai liba Makui Khul si khul macha manga khaidok tuna khunda leita aduna leiba mafum amani adubo khul sing asi faoduna chatliba intervillage road si leingak ki maikeida sembinaba kayarak hanjin haijaba leikhrabasu ngasifaoba thabakta onthoktabana Khunja sing hounaduna lambi si kakpa hourabasu Khunja sing loisinba ngamlodabagi fibamda leiri hiramaseda ELITETV news ke khanaba powder mama I know the Nigerian pharmacy, Kampupi district Manung and Laiba, Makui village Hariba, Kundurani, Kunasi, Takada, Kunmanga found Laiba, Lambi, say, Auto Satonava, Kolas Tabinava, Gari, Chapanwanava, Gidama, Chamber Ado Kunjasing and Gamdre, Kunjasing in Maikeida, Leingak Punching likely, Kun Haking Chatlaga, Unaruba, Kunja Amgi Powdamama. Liangmai furup na namna khundaduna leiriba Makui Khulgi intervillage road asi leingak ki mating amate yaudana chahi sigi April thadagi hauduna Makui chingda tariba liangmai khunmanga ki khunja singna angam masil ki mating JCB amade thau puthok na duna kakpa hokhibare Haujik faubada apun ba chingi lambi kilometer kunipan lom laibagi manungda chingi lambi fit tara mari rom pakna kilometer kun mari mukti kakpaloi kre adubo walhau riba kilometer ahum mari esi loisinba ngamlodabagi fibamda leiri haina Khunja singna ELITETV news ta phongdorakli Makui Khunjaudigi Chamju Piu kilometer 3 gumani Chamju Piu to Thanamba kilometer 3 gumani Thanamba to Thebram kilometer 3 gumani Thanamba to Makui Asang kilometer ahum gumani Mayam Punchele Hairaga Khoina Kakki kilometer kunmari kunmanga sure Mashi Huji Tawgudu Kari Wali road expansion wali black topping Tawgudu wali Kalbat Hapkudu Mayam wali turning point da yadabu mayamle mashi mayamse loisinba ngambugi sakti si Khunja khoide leitre asida sunatana lambi si pakthokadaba watliba drain matik chwana leitaba black topping watliba singa si loisina ba hotnabada mateng pangbiyo haina Khunja singna leingak ki pukning chingselakli hiramasigi matangda Makui Khungi Khunja W normal na ELITETV news ta phongdorakpagi matung ina intervillage road asi lambi sembinaba leingak ki marilena ba authority singda kayarak haijakhiba leirabasu ngasi faoba thabak oina paikhatpadi leitre leingak ki thawoidaba mong asida khunmanga gi village authority na mifam pangthoklaba matung lambi asi semnaba member taruk na saba committee semduna lambi asi kakpa hokhibane haina mahakna makhata na phongdorakli sarkar da kayamu hanjin haiba tarsu tobini ngaikho haiduna tobidibigi moi ngaiba ngamdre maram maduna akhoi ngasidigi lambi si kaknaba thorang taurse haina meeting resolution pass ma toki Maduda matang meeting torakpada hoi committee amasu form tawba tare haina khungi ahalaman sing lambi kakpada experience oiba idea leba mi taruk tere khandokle maduda mutungda kari mu khanle hairaga kadaidigi paisa kanagi khawdigi karam gari tawra sijinesera kaksera khanbada chinjao paiba mayamgini haibada pithokpada pamuduba ichin no sing Pasa paiba gari JCB loiba bulldozer loiba mayamna aigi gari lei aigi seasonero loidri fo seasonero haire madudigi April aroiba tha dudigi haurga July manung sida akhoina interest tokiba committee duna nongsa sarsu humang tajaba tarsu nong tarsu nongju marakta suman dona masa gi yumgi thabak thadokle hairga awa anang si khangduna lambi si kakhibani lambi asi motorable road oidabana haujiksu Khunja singna analayingi ethokai lakpa matamda sagai saduna amati nambo poduna haujiksu lambi asi sijanari haina mahakna thamke makna makha taraduna lambi asi Makui Khunja Makui Chamriupiu Makui Changaram Makui Thebaram amati Makui Saramchau haidaba khunmanga asigi Khunja singna chathok chasin tawbada thengnalipa khudong chadaba kaya do kokna pasemkhibane haujik lambi kakpa loisingadaba kilometer ahum mari tangaire adubuluri bade Khunja singna kakpa loisinbagi pangkal adu leitre haina mahakna phongdoke matang asida leingak na Khunja singna nongmagi chathok chasin tawbada thengnalipa awaba asi kokna hotnabiu amade lambi asi matik chaba lambi ama ohinbiu haina W normal Khunja singi mahut sinduna leingak ki pukning chingsilakli Makui Chamriupiu Makui Thebram Makui Thanamba Makui Saramjau Makui Asang Makui Khunjau khunmari manga sida inter village road inter connection road habisi leite
maram maduna ana ayek thoba kanda asoya pan thoba kanda kana gumbi sibudi gari leitebigi maram na sagai sare haraga dolai tu pubu dauna yam labna anak pa manang nakpa PSC doctor manakta labna puki kana gumba ano anaba asokpa adubudi angang oiramutadi nanganda pin pore haraga doctor manakta pui maram maduna paliba sarkar BJP sarkar sina mai unsin bere haraga akhoi tawba ngamdaba mayam sisu loisinba haina authority concern authority adubu concern lobini bigdamakta ei sarkar da appeal tawjabani demand tawjabani hojik oire film asida khunja singna leingak ki pungchin chingchan baga loinana athu matamda sembirakeni haibagi asepa thajaba thamli Odum jari ba lutong henthoi ba Elite News Kangpokpi District Makui Village